Ngarang numidang Thoban district manung chanba nongpok singmai police station na konba yaripok kakmayai stand toroga leiba IRB singdagi Sakhangdaba afaba makhangi khulai paiba miyoisina nongmai khara laktuna pukhre hari singkhong singya da taba khul singak senaba leiriba IRB sing asi mamang sahigi kuki gi lan asi hokpa matamdagi hauna mafam aduda leirakhibani hari arenai na phongba pau amagi matung ina thodok adu ngarang numidang pung 8 makharom taba matamda thokhibani hari Sakhangdaba afaba makhangi khulai paiba miyo yankai homfurom gari taruk lomda tongduna laalaga nongmai singdonda IRB sing adugi khulai sing adu munkhibani aduga mafam adu khonglei tuna thadok chatkhibani hari loinana makoiga lakminaba miyoi ama thodok thokpamda fauba ngamki hari thodok thokro matung mafam aduda security gi ahead of force sing thomjillaga Sakhangdaba sing aduna chalamba yai haina chingnaba mafam singda akanma mongda thiba humbagi thabak chathakre haina arenana phongba pau asina makha tari kamai do ko thong tai biro moi ta su gari la khamaga gari ke la ke biro gari taruk kamai do ko thong tai biro moi ta su gari la khamaga gari ke la ke biro gari taruk mi de kamai do ke biro amma phau re mi mo phiu mo chhe okay ta ko ko me ta